Nupimacha Anida Nung Paiduna Kihanbada Chennaba Meeoi fare. Tha asigi tang 19 ge numidang pung 3 minute kunlom tabada. Imphal ge Bisal Mart mamangda. Alto car amada tongduna lakpi Nupimacha Anida. Meeoi amana makuta Nung Paiduna tamthiba thawong sing chathagiba thawdok aduda. Hagtheng na Chennaba Meeoi adu police na phagat pangamkhre haire. Pawasina makha taraduna faraba Meeoi adude. Yambem sital chahi kunthra ka manga apokba laikhidraba Yambem pana singkawe. Singmairong maning lekay dagi ni haide. Mahak ngasi JMIC Imphal West 1 gi court puthok laba matung numit 10 marini gi judicial custody remand lawraba matung ngasi jail da thajinkhre haide. Ningsingba yai mantri Phongkhre ge ke bengnom village da laibe naume nemngai thengkip genna mahaki manaw nupi ga loina na football match ama yengluraga alto car ama da mayum da halakpagi lambi da khudong thiba thokdok adu thokibane. Thokdok aduga mari lainana Women Police Station Imphal West complain ama tawrakpaga mari lainana chenariba Meeoi adu phagat khibane. Kwatha khunawgi khunja singna border pillar 81 paringda khazilakpa fencing phuktuna hundokre. Manipur amasung Myanmar ani gi marakta khariba border pillar number 81 gi paringda BRTF na nauna fencing pillar yungsilakpagi mayokta khoisauna raba kwatha khunawgi khunja ni furomna hundokre haide. Press na phangba pauda ngarang ayuk pung 10 minute nifuga mga rom taba matamda BRTF na border pillar 81 paring da satharagliba fencing khaba gi thabaga du yaning da ba utuna hana yanakhiba paring ge Myanmar rom da meter chani lap na hundokhiba nei thogdok aduga mari lenena BRTF na More Police Station gi OC da report ama ngarang pi khibaga loina na More Police Station gi tim na mafam adu da satunu yengchen khrei kwatha khunau gi khunja singasu unaduna isu adugi matangda Manipur gi Chief Minister da khanganduna border fencing athuba matamda lepnana bahona si haina yanakhi haire. Manipur da ka hena Ingbagi Fibam Mayokanare Khwaidagi Ingbana Celsius degree ama Aduga Sabana kulhumdoi oire. Manipur da ka hena Ingbagi Fibam ama Mayokanare Manipur tampaki labuk singda ngauna unta ba thengnare. Tulihal Imphal da laiba weather station gi report matungin na ngarang Khwaidagi sabagi chang adu degree Celsius kulhumdoi oikhi aduga Khwaidagi Ingbana degree Celsius ama oikhe. Nungsit sitpagi chang pungda kilometer 9 ni aduga nungsit ta yawba ising manil gi chang na chada kuntra oikhe. MA phaoba lemna mahi tamba yaraga nei Manipur da leriba mitai pangal community gi marakta ge kanagumba guardian singna makhoi gi masa masu Nupimacha chahi 10 dage 12 tha manga phaobu gi manung da leriba singbo alem fazil gi thak phaoba aduga General Education da MA gi thak phaobada lemna haibade admission fee tuition fee boarding fee na chingba amata tingdana mahi tamanba pamlabade Darul Huda Islamic University Guwahati Assam Complex asida tamhanba yagani haire. Online www.dhassam.in hairiba link asida sangduna form submit tawraba matungda form adu download tawduna screenshot lahoraba matungda WhatsApp number 7050111905 asida tharakpa yagani haina. Society for Human Welfare and Education Khetrigao Imphal SK Secretary Dr. Riyaz Uddin Falahi na khangalakle akupa marol society asidagi makhata na khangbasu yagani haide. Prime Minister na iba Lairik exam warrior Fongkhre mahiroi sing na exam karam na mayok nagani haibadu Lairik asina khangalagane CM Prime Minister Narendra Modi na iba exam warrior hai na mingthon ba Lairik ama ngarang Manipur dasu Chief Minister N Biren na lusingduna CM Secretary ta Fongkhre akhana ba Lairik adu phongbagi thoram ga mari lainana Chief Minister na phongdokhibada Prime Minister na mahiroi sing da exam da akiba laibagi mahut exam warrior ama uhenabagi pandam da Lairik asi puthokpanai. Lairik asi na mahiroi singbo karam tawna exam mayok nagani haibadu khangalaga nei exam atam naksilakpada mahiroi singda akiba madde langtak na ba phawhan badu kokhanduna kumai ama oina lawhan nabagi pandam da Lairik asi ibanai. Prime Minister masamang nasu examination haibasi festival amagumna saruk yagadabani haina phongdokhibasu laikhre akiba madi langtak na ba yawduna exam mayok nagadabane. Prime Minister gi matungina exam haibasida mahiroi singna khangjariba du da hena pungning lupsin gadabane madugi damak akiba laigadaba natte mahiroi singna matam ningthina sisinabaga loinana masamak pu atopa singa changdam nagadabane loinana sana khonabagi thabak singsu tawgadabane. Asigumba matam masida mama mapa amasung oja singna lawgadaba thodang singde angang singda pakhatpa yaba natraga langtak nahanba yaba thawong sing chatharoi dabane
angangsingda pressure piroidabane loinana ahenba expectation su tawroidabani haina chief minister na prime minister gi wafamsing paladuna phongdokhe SSC ge multitasking staff exam Manipuri yauna lol taraga manga da pangthoklaga nei SSC staff selection commission na pangthokadaba multitasking non-technical staff examination 2022 sahi asidagi English amasung Hindi gi mathakta Manipuri yauna punna lol taraga manga da pangthoklaga ni haina laukthokre exam asi pangthokadaba lol taraga humdoi adude Manipuri, Urdu, Tamil, Malayalam, Telugu, Kannada, Assamese, Bengali, Gujarati, Konkani, Marathi, Oriya amasung Punjabi ne footballer balada inspector gi batch thetpikre miyamna masak khangnarabi footballer ngangom balada chief minister nongthongbam birena ngarang Manipur police ki inspector post ke batch thetuna taramna okre Chahisigi December phaobada Imphal da Train Yourakkani haibagi Manglan Kaire khudong thiba thoktanaba pambai thibada matam thengtharakpane Ansul Gupta India government na national project oina laukthokuna paikhalakpa jiribam tupul Imphal railway project Chahi asigi December phaobada loisinduna Imphal da Train Yourakkani haina miyamna haraunakibadu haujikti mangphaunadraba mang oirakle North Eastern Frontier Railways Maligaon gi General Manager Ansul Gupta na pausi asiga akhanana wari sanabada hai Imphal fauba train yaurakpai base handaki sahi asida de oithokningai maram leite mathang sahi 2024 gi December faubada de soidana Imphal da train yauhanba ngamgani haibagi thajaba lei Manipur University da awang nongpokta landslide amasung angamba chingmaina maram oiraga railway line semba amasung atai infrastructure sing semgat sagat pagi thabakta amang ata thokpadagi ngakthoknaba thawrang paikhatnaba Center of Excellence hangdokpagi MU ga MOU khuyak pinaba lakhiba Ansul Gupta na makhata na hai Railway Ministry na saliba kumza lisingani kulhum doige December faubagi manungda hogjik paikhaliba jiribam tupul Imphal railway line ge thabak asi loisinduna Imphal fauba train selhanaba pandam thamkhe adumoina mak haukiba chahi gi June 18 da None district ke marangsing da thokiba achauba landslide aduna maram oidaga lemhoriba railway line gi saruk amasung chingi ayamba chingmai sing asida Makata na landslide thokpa masung atai khudong thiba thokpa yaba mafam sing khangdoklaga mangjauna na section thorang laukhataba yadabana December faubada Imphal da train yahona na bohona badu mai pakpa ngamdabagi phibam asi lakhibane assembly gi session anirak thokna phamlaga ne ahan batang kakta sitting ani leiga ne tarani thoi suba Manipur Legislative Assembly gi ahum suba session tangkak ani thokna khaidoklaga mathang tha February ani dagi horaga ne ahan ba session asi da sitting ani leina ba ngarang famkhiba Business Advisory Committee gi mifamda yana khre February ani dagi hogodoriba session ase sahi asigi ahanba session oiba maramna Governor na House da maki warol thamga ne numit asimakta da Governor gi address adu thagatpagi motion lainga ki maiki dagi pukhatga ne session hoba numitta obviously reference pangthoka ne masiga loina karigumba government ki bill puthokadaba leiraga de numit sida khanaga ne ahanba session asigi ani suba sitting February 3 da wahang paukhum atai business sing governor address khanaba masung private members business laigani haire ani suba numit asida house ase sinedai adjourn tawduna thamlaga February gi aroi bachayolda session asi amuk makha sathagadawre makha sathagadawriba session adu budget session oigani amasung yauksang mamangda loisinanaba pandam thamle handaki budget session asida full budget puthoklaba yai haina panare maram aduna yamdrabada sitting taradagi taraga manga fauba leiraba yai haire Aroi bada tabiri bapum namak po thagat chare